ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ꯫ ꯆꯤꯡꯁꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯂꯤ꯫ ꯌꯥꯏꯖꯤꯠꯅ, "ꯃꯆꯥ, ꯅꯪꯕꯨ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯔꯕꯣ?" ꯌꯥꯏꯖꯤꯠꯅ ꯍꯪꯂꯛꯄ ꯑꯗꯨ ꯆꯦꯡꯂꯩꯁꯨ, "ꯍꯣꯏ, ꯍꯧꯔꯦꯗ ꯌꯥꯏ." ꯍꯟꯗꯛꯇꯤ ꯆꯤꯡꯁꯥꯡ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯊꯃꯣꯏ ꯃꯥꯒꯤ ꯃꯤꯍꯨꯜ ꯑꯗꯨꯁꯨ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯈꯣꯡꯖꯦꯜ ꯌꯥꯡꯈꯠꯂꯛꯏ꯫ ꯆꯤꯡꯁꯥꯡ ꯉꯥꯟꯕ ꯆꯣꯡꯂꯛꯂꯤꯕ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯑꯗꯨꯕꯨ ꯐꯥꯊꯕ ꯑꯣꯏꯅ ꯃꯤꯍꯨꯟ ꯆꯣꯡꯂꯛꯂꯤꯕ ꯊꯃꯣꯏ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨ ꯃꯈꯨꯠ ꯊꯝꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯌꯥꯏꯖꯤꯠꯁꯨ ꯃꯇꯥꯎꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯥꯏꯔꯤ, "ꯍꯩꯃꯥ, ꯀꯩꯗꯧꯔꯤ ꯅꯨꯄꯥ?" "ꯀꯩꯁꯨ ꯇꯧꯗꯦ." ꯆꯦꯡꯂꯩꯅ ꯑꯃꯨꯛ, "ꯗꯥꯌꯥꯏ, ꯑꯗꯨꯗꯤ ꯑꯩ ꯆꯪꯂꯝꯂꯒꯦ." "ꯍꯣꯏ ꯍꯣꯏ, ꯆꯪꯉꯣ ꯆꯪꯉꯣ." ꯆꯦꯡꯂꯩꯅ ꯆꯪꯈ꯭ꯔꯕꯗ ꯆꯤꯡꯁꯥꯡꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯅꯥꯅꯣ? ꯃꯃꯤꯡ ꯀꯩ ꯀꯧꯒꯦ?" "ꯃꯃꯤꯡꯕꯨꯗꯤ ꯆꯦꯡꯂꯩ ꯀꯧꯕꯅꯤ, ꯏꯆꯟꯅꯨꯄꯤꯅꯤ꯫ ꯀꯩꯗꯧꯔꯦ, ꯑꯃꯨꯛ ꯄꯥꯝꯃꯛꯏꯔꯣ?" ꯆꯤꯡꯁꯥꯡ ꯏꯈꯪ ꯈꯪꯅ ꯐꯠ ꯍꯥꯏꯗꯣꯛꯈꯤ꯫ "ꯀꯥꯏꯗꯦꯅꯣꯍꯦ, ꯄꯥꯝꯗꯦ, ꯁꯨꯝ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯕꯩ ꯋꯥꯅꯤ." ꯍꯟꯗꯛꯇꯤ ꯌꯥꯏꯖꯤꯠꯁꯨ ꯃꯃꯤꯠ ꯃꯅꯥ ꯂꯧꯊꯣꯛꯇꯨꯅ, "ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ?" ꯆꯤꯡꯁꯥꯡ ꯍꯥꯏꯗꯣꯛꯈ꯭ꯔꯤꯕ ꯋꯥ ꯑꯗꯨ ꯁꯣꯏꯔꯦ ꯈꯪꯂꯗꯨꯅ ꯏꯛ ꯑꯥ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯩꯁꯨ ꯍꯥꯏꯗꯤꯌꯦ." "ꯌꯥꯔꯦ, ꯈꯪꯉꯦ, ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯅꯨꯄꯤ ꯎꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯌꯥꯔꯦꯍꯦ, ꯋꯥꯊꯤ ꯇꯧꯔꯅꯨ, ꯂꯥꯛꯑꯣ ꯆꯪꯉꯁꯤ." ꯌꯥꯏꯖꯤꯠꯁꯨ ꯅꯣꯛꯇꯨꯅ, "ꯍꯣꯏ ꯍꯣꯏ, ꯆꯪꯉꯁꯤ ꯂꯥꯛꯑꯣ." ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯍꯧꯅꯗꯨꯅ ꯆꯪꯂꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯂꯛꯄ ꯑꯗꯨ ꯏꯕꯦꯆꯥꯅ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯩ꯫ ꯏꯕꯦꯆꯥ ꯑꯅꯤꯗꯨ ꯎꯕꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯍꯩꯃꯥ, ꯆꯪꯉꯛꯑꯦꯗꯅ, ꯑꯩꯗꯤ ꯆꯪꯉꯛꯃꯟꯗꯕꯗꯨꯗ ꯀꯧꯕ ꯊꯣꯛꯂꯛꯀꯦ ꯇꯧꯔꯝꯃꯤꯕꯅꯤ." ꯌꯥꯏꯖꯤꯠꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯃꯆꯥꯅ ꯍꯥꯏꯔꯛꯏꯔꯣ ꯑꯩꯈꯣꯏ ꯂꯥꯛꯑꯦꯅꯅꯤꯅꯦ?" "ꯍꯣꯏꯅꯦ, ꯑꯗꯨ ꯂꯥꯛꯑꯣ, ꯆꯥꯒ ꯊꯛꯈꯤꯁꯦ, ꯅꯪꯒꯤ ꯒꯥꯔꯤꯁꯤꯁꯨ ꯁꯦꯝꯂꯝꯂꯕꯅꯤ." "ꯍꯣꯏꯅꯦꯅꯦ, ꯑꯗꯣ ꯕꯨꯕꯣꯛꯇꯤ ꯎꯗꯦꯅ?" "ꯂꯩꯌꯦ ꯂꯩꯌꯦ ꯃꯅꯨꯡꯗ." ꯃꯁꯤ ꯍꯥꯏꯅ ꯏꯕꯦꯆꯥꯗꯨ ꯆꯤꯡꯁꯥꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯦꯛꯇ ꯆꯪꯉꯣ, ꯕꯨꯡꯉꯣ, ꯅꯪ ꯀꯔꯤꯝꯇ ꯀꯣꯏꯒꯅꯨꯀꯣ." ꯆꯤꯡꯁꯥꯡꯁꯨ, "ꯍꯣꯏꯅꯦꯅꯦ." ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯏꯕꯦꯆꯥꯅ ꯂꯨꯆꯤꯡꯗꯨꯅ ꯄꯨꯟꯅ ꯆꯪꯂꯛꯂꯒ ꯂꯤꯚꯤꯡ ꯔꯨꯝꯗꯨꯗ ꯐꯝꯂꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯦꯃꯥꯕꯇꯤ ꯆꯤꯡꯁꯥꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯆꯪꯉꯣ ꯆꯪꯉꯣ, ꯏꯁꯨꯅ ꯀꯔꯤ ꯂꯝꯗꯒꯤꯅꯣ?" ꯆꯤꯡꯁꯥꯡꯁꯨ, "ꯕꯣꯛ, ꯑꯩ ꯂꯪꯊꯕꯥꯜꯗꯒꯤꯅꯤ." "ꯍꯩꯃꯥ ꯍꯩꯃꯥ, ꯂꯥꯞꯇ꯭ꯔꯦꯗꯅ ꯑꯗꯨꯗꯤ, ꯃꯤꯡꯅ ꯀꯔꯤ ꯀꯧꯕ?" "ꯆꯤꯡꯁꯥꯡ ꯉꯥꯟꯕ ꯀꯧꯋꯦ ꯕꯣꯛ." "ꯍꯩꯃꯥ, ꯃꯤꯡ ꯈꯛꯇ ꯅꯠꯇꯦꯗꯅ ꯏꯁꯨꯗꯤ ꯐꯖꯕ, ꯁꯛꯁꯨ ꯃꯒꯨꯟ ꯂꯩꯅ ꯅꯨꯄꯥ ꯃꯥꯅ ꯂꯦꯝꯃꯤ." ꯌꯥꯏꯖꯤꯠꯁꯨ ꯃꯌꯥ ꯍꯤꯒꯠꯇꯨꯅ, "ꯑꯕꯣꯛ, ꯑꯩꯗꯤ ꯃꯒꯨꯟ ꯂꯩꯇ꯭ꯔꯣ, ꯂꯦꯝꯗ꯭ꯔꯣ ꯕꯣꯛ?" ꯍꯦꯃꯥꯕꯇꯤꯁꯨ, "ꯅꯪꯗꯤ ꯀꯅꯥ ꯂꯧꯗꯅ ꯐꯖꯗꯣꯏꯅꯣ?" ꯌꯥꯏꯖꯤꯠꯁꯨ, "ꯑꯩꯃꯥ, ꯀꯩꯅꯣꯗ ꯑꯕꯣꯛ?" ꯆꯤꯡꯁꯥꯡꯁꯨ ꯅꯣꯛꯇꯨꯅ, "ꯍꯟꯗꯛꯇꯤ ꯑꯆꯨꯝꯕ ꯉꯥꯛꯇ ꯍꯥꯏꯔꯛꯑꯦꯍꯦ ꯑꯕꯣꯛꯅ." ꯇꯟꯖꯥ ꯑꯗꯨꯗ ꯏꯕꯦꯆꯥꯗꯨ ꯆꯥ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯄꯨꯔꯛꯂꯤꯕ ꯆꯥꯁꯤꯡ ꯑꯗꯨ ꯂꯩꯔꯤꯕ ꯄꯤꯛꯇꯛ ꯇꯧꯕ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯗꯨꯅ ꯍꯩꯔꯛꯏ, "ꯁꯦ, ꯕꯨꯡꯉꯣ, ꯆꯥ ꯊꯛꯁꯤꯁꯦ." ꯆꯤꯡꯁꯥꯡ, "ꯍꯣꯏꯅꯦꯅꯦ." ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯦꯆꯥꯅ, "ꯍꯩ, ꯏꯆꯥ ꯊꯣꯏꯕꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯆꯥꯅꯕꯗꯣ ꯄꯨꯊꯣꯔꯛꯑꯣꯅꯦ." ꯃꯃꯥꯅ ꯀꯧꯔꯛꯄꯗꯨꯗ ꯆꯦꯡꯂꯩꯁꯨ ꯃꯅꯨꯡꯗꯒꯤ ꯈꯨꯝꯂꯛꯏ, "ꯍꯣꯏ ꯃꯃꯥ, ꯄꯨꯊꯣꯔꯛꯑꯒꯦ." ꯄꯟꯊꯗꯅ ꯆꯥꯅꯕꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯆꯤꯡꯁꯥꯡ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯆꯦꯡꯂꯩꯗ ꯌꯦꯡꯂꯤ꯫ ꯆꯤꯡꯁꯥꯡꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯏꯖꯤꯠ ꯑꯗꯨ ꯈꯧꯗꯦꯝꯂꯛꯏ꯫ ꯆꯤꯡꯁꯥꯡꯁꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ꯫ ꯆꯦꯡꯂꯩ, "ꯁꯦ, ꯗꯥꯌꯥꯏ, ꯑꯆꯥꯄꯣꯠ ꯆꯥꯁꯦ." ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯅꯕꯁꯤꯡ ꯑꯗꯨ ꯇꯦꯕꯜꯗ ꯊꯝꯂꯛꯏ꯫ ꯌꯥꯏꯖꯤꯠꯅ, "ꯍꯣꯏ ꯍꯣꯏ, ꯁꯤꯗ ꯊꯝꯃꯨ." ꯆꯦꯡꯂꯩꯗꯤ ꯆꯤꯡꯁꯥꯡꯗꯒ ꯍꯟꯅ ꯌꯦꯡꯕꯤꯕ ꯅꯠꯇꯦ꯫ ꯌꯥꯏꯖꯤꯠꯅ ꯑꯃꯨꯛ, "ꯃꯆꯥ, ꯅꯪꯕꯨ ꯐꯣꯟꯒ ꯄꯥꯏꯔꯕꯣ?" "ꯄꯥꯏꯗꯤꯌꯦ." ꯃꯃꯥ ꯏꯕꯦꯆꯥꯅ ꯑꯃꯨꯛ, "ꯍꯟꯗꯛꯇꯤ ꯑꯩꯁꯨꯅꯦ ꯑꯃꯠꯇ ꯂꯩꯕꯤꯒꯦꯅ ꯈꯜꯂꯝꯕꯅꯤ." ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯆꯦꯡꯂꯩ ꯍꯔꯥꯎꯅ, "ꯑꯁꯦꯡꯕꯩꯔꯣ ꯃꯃꯥ?" "ꯍꯣꯏꯅꯦ ꯍꯣꯏꯅꯦ." ꯆꯦꯡꯂꯩ ꯍꯔꯥꯎꯕꯅ ꯍꯦꯟꯈꯤꯕꯅ ꯃꯤ ꯂꯩ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯕ ꯃꯈꯩ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡꯒ ꯆꯣꯡꯏ꯫ ꯄꯨꯔꯥ ꯑꯉꯥꯡ ꯃꯆꯥꯅꯤ,
ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯃꯌꯥꯝꯗꯨꯗꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯂꯤ ꯆꯤꯡꯁꯥꯡꯁꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯏꯆꯟꯁꯦ ꯌꯥꯝ ꯍꯔꯥꯎꯕ ꯃꯥꯜꯂꯦꯗ ꯆꯦꯡꯂꯩ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯆꯣꯡꯂꯝꯕ ꯑꯗꯨ ꯂꯦꯞꯇꯨꯅ ꯆꯤꯡꯁꯥꯡꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯇꯁꯦꯡꯕꯗꯤ ꯃꯥ ꯆꯤꯡꯁꯥꯡ ꯌꯧꯔꯛꯏ ꯍꯥꯏꯕꯗꯨ ꯀꯥꯎꯊꯣꯛꯂꯨꯕꯅꯤ ꯑꯗꯨꯗꯒꯤ ꯏꯀꯥꯏꯔꯛꯇꯨꯅ ꯃꯔꯩ ꯑꯗꯨ ꯐꯠ ꯆꯤꯛꯂꯒ ꯁꯨꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯎꯁ ꯉꯝꯃꯔꯣꯏꯗ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯣꯠꯇꯅ ꯆꯦꯟꯁꯤꯟꯈꯤ ꯆꯦꯡꯂꯩ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯣꯛꯍꯧꯔꯤ ꯌꯥꯏꯖꯤꯠꯅ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯑꯕꯣꯛ ꯅꯦꯅꯦ ꯆꯠꯂꯨꯈꯤꯒꯦ ꯍꯦꯃꯥꯕꯇꯤ ꯍꯣꯏ ꯍꯣꯏ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ ꯆꯤꯡꯁꯥꯡꯅ ꯑꯃꯨꯛ ꯅꯦꯅꯦ ꯑꯕꯣꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ ꯍꯦꯃꯥꯕꯇꯤꯅ ꯅꯣꯡꯃꯅꯦ ꯆꯥꯛꯀ ꯆꯥꯁꯤ ꯑꯕꯣꯛ ꯈꯣꯏꯗ ꯆꯤꯡꯁꯥꯡꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯍꯣꯏ ꯑꯕꯣꯛ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯔꯛꯂꯤ ꯆꯤꯡꯁꯥꯡꯗꯨ ꯃꯇꯩ ꯃꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯁꯨꯝ ꯀꯩꯊꯦꯜꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯍꯩ ꯔꯥ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯤ ꯀꯥꯅꯟ ꯀꯨꯃꯥꯔꯒꯤ ꯌꯨꯝꯗꯅꯤ ꯃꯄꯨ ꯃꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯥꯅꯟ ꯀꯨꯃꯥꯔꯅ ꯉꯁꯤ ꯁ꯭ꯀꯨꯜ ꯀꯥꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯏꯁꯨꯕꯣ ꯃꯄꯨꯅ ꯍꯪꯂꯤꯕꯗꯨ ꯑꯟꯖꯂꯤꯁꯨ ꯅꯨꯡꯉꯥꯏꯌꯦ ꯄꯨ ꯅꯍꯥꯟꯋꯥꯏ ꯑꯩꯒ ꯇꯝꯃꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕꯤ ꯑꯃꯁꯨ ꯇꯝꯂꯒ ꯂꯩꯔꯝꯃꯤ ꯆꯤꯡꯁꯥꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯗꯨꯒ ꯄꯨꯂꯞ ꯄꯨꯜꯂꯒꯅꯦ ꯏꯔꯥꯡꯒ ꯇꯧꯔ ꯂꯩꯔꯝꯃꯕ ꯅꯅꯝ ꯇꯠꯀꯗꯕꯅꯤ ꯈꯪꯉꯨ ꯋꯥꯍꯩ ꯑꯗꯨꯗ ꯑꯟꯖꯂꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯛꯏ ꯆꯤꯡꯁꯥꯡꯁꯨ ꯊꯣꯡꯖꯤꯜꯗ ꯂꯦꯞꯂꯝꯕꯗꯒꯤ ꯐꯠ ꯆꯪꯁꯤꯜꯂꯛꯏ ꯑꯟꯖꯂꯤ ꯁꯥꯎꯔꯪꯅꯅ ꯍꯨꯔꯥꯟꯕ ꯍꯥꯏꯁꯤꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤꯅꯦ ꯍꯨꯔꯥꯟꯕꯤ ꯑꯩꯅ ꯀꯩ ꯍꯨꯔꯥꯜꯂꯦ ꯍꯥ ꯍꯨꯔꯥꯟꯕꯒꯤ ꯅꯠꯇ꯭ꯔꯣ ꯇꯨꯃꯤꯟꯅ ꯃꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯔꯤ ꯅꯠꯇ꯭ꯔꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯩ ꯑꯗꯨꯗ ꯀꯥꯅꯟ ꯀꯨꯃꯥꯔꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯅꯨ ꯌꯥꯔꯦꯅꯦ ꯊꯣꯏꯕ ꯆꯠꯂꯣ ꯅꯪꯁꯨ ꯅꯐꯤ ꯅꯔꯣꯟꯒꯗꯣ ꯍꯣꯡꯗꯣꯛꯎꯔꯣ ꯍꯣꯏ ꯕꯕꯥ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ ꯀꯥꯅꯟ ꯀꯨꯃꯥꯔꯁꯨ ꯃꯁꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯩ ꯉꯥꯏꯈꯣꯅꯦ ꯏꯁꯨꯒꯤ ꯅꯃꯥꯟꯅꯕꯤꯗꯨꯕꯨ ꯏꯁꯨꯒ ꯕꯁ ꯄꯨꯟꯕ꯭ꯔꯣ ꯄꯨꯟꯗꯤꯌꯦ ꯄꯨꯄꯨ ꯃꯥꯗꯤ ꯁꯥꯏꯀꯜꯗ ꯂꯥꯛꯑꯦ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯁꯥꯡ ꯆꯠꯂꯝꯕ ꯑꯗꯨ ꯂꯦꯞꯇꯨꯅ ꯑꯃꯨꯛ ꯐꯠ ꯍꯟꯖꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯃꯥꯟꯅꯕꯤꯗꯣ ꯀꯩ ꯂꯝꯗꯒꯤꯅꯣ ꯕꯦꯝꯃ ꯑꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯍꯥꯏꯔꯧꯅꯦ ꯑꯩꯗꯤ ꯀꯩꯗꯧ ꯍꯥꯏꯗꯣꯏꯕ ꯍꯥꯏꯗ꯭ꯔ ꯇꯣꯛꯎꯅ ꯇꯣꯛꯀꯦ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯄꯥ ꯑꯣꯏꯔꯤꯕ ꯀꯥꯅꯟ ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕ ꯅꯪꯁꯦ ꯑꯉꯥꯡꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗ ꯆꯍꯤꯗꯤ ꯐꯅ ꯌꯥꯝꯂꯕꯅꯦ ꯆꯤꯡꯁꯥꯡ ꯍꯧꯔꯦ ꯑꯃꯨꯛ ꯑꯩꯗ ꯊꯣꯛꯆꯈ꯭ꯔꯒꯦ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯝ ꯒꯝ ꯊꯣꯛꯈꯤ ꯃꯥꯜꯀꯣꯝ ꯂꯥꯏꯔꯤꯛ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯃꯣꯟꯗ꯭ꯔꯪ ꯇꯧꯔꯤ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯃꯣꯃꯣꯟꯀ ꯅꯣꯛꯂꯤ ꯃꯀꯣꯛꯇꯨꯁꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯈꯣꯔꯣ ꯈꯣꯔꯣꯁꯨ ꯑꯃꯨꯛ ꯍꯣꯠꯂꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯥꯈꯠ ꯆꯥꯎꯕꯤ ꯃꯃꯥ ꯁꯥꯟꯇꯤꯗꯤ ꯃꯆꯥꯕꯨ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯀꯧꯕ ꯂꯥꯛꯂꯝꯕ ꯑꯗꯨ ꯀꯥꯗ ꯐꯥꯎ ꯆꯪꯂꯝꯗꯅ ꯊꯣꯡꯖꯤꯜꯗꯒꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯑꯃꯨꯛ ꯄꯥꯈꯠꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯂꯥꯛꯂꯒ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯝꯃꯤ ꯃꯣꯏꯕ ꯆꯥꯛ ꯆꯥꯕꯒ ꯂꯥꯏꯔꯤ ꯅꯆꯥ ꯅꯨꯄꯥꯗꯣ ꯀꯩꯅꯣꯝ ꯇꯧꯍꯧꯔꯦ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯅꯟꯗ ꯐꯝꯂꯝꯕꯗꯒꯤ ꯄꯥꯈꯠꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯍꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯃꯃꯥ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯟꯗ ꯃꯆꯥꯒꯤ ꯀꯥ ꯇꯝꯅ ꯄꯥꯈꯠꯅ ꯍꯥꯊꯨ ꯍꯥꯊꯨ ꯀꯥꯔꯛꯂꯒ ꯃꯆꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯊꯣꯡꯖꯤꯜꯗꯒꯤ ꯌꯦꯡꯂꯤ ꯁꯥꯟꯇꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯔꯨꯝꯗꯒꯤ ꯌꯦꯡꯂꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯒ ꯃꯄꯥ ꯑꯣꯏꯔꯤꯕ ꯅꯟꯗꯗꯤ ꯅꯣꯛꯐꯦꯠꯀ ꯇꯧꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯥꯈꯠꯂꯤꯗꯨꯗꯤ ꯑꯁꯤꯒꯤ ꯑꯣꯏꯔꯦ ꯁꯥꯟꯇꯤꯁꯨ ꯁꯥꯎꯔꯪꯅꯅ ꯀꯩꯅꯣ ꯅꯣꯛꯄꯒ ꯆꯪꯂꯤꯕ ꯍꯧꯖꯤꯛꯄꯣ ꯍꯩ ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯦ ꯅꯪꯕꯣ ꯅꯆꯥ ꯍꯣꯏꯒꯤ ꯆꯍꯤ ꯃꯇꯥꯡꯁꯦ ꯅꯪꯕꯨ ꯀꯥꯜꯂꯛꯄ꯭ꯔꯣ ꯃꯣꯏꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯅꯠꯇ꯭ꯔꯣ ꯏꯕꯥꯅꯤꯅ ꯔꯣꯃꯥꯟꯁꯀ ꯁꯨꯠꯇ ꯇꯧꯔꯛꯄꯗꯣ ꯇꯧꯅꯨ ꯇꯧꯅꯨ ꯅꯁꯥ ꯅꯁꯥꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯒ ꯃꯤꯒꯤ ꯃꯇꯝ ꯂꯥꯛꯄꯗꯅꯦ ꯈꯪꯁꯤꯟꯅꯗꯕꯗꯣ ꯃꯗꯨ ꯇꯧꯅꯨꯀꯣ ꯀꯩꯅꯣ ꯃꯣꯏꯕꯥꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯕꯣ ꯅꯆꯥꯁꯦ ꯉꯥꯎꯕ ꯇꯥꯔꯤꯃꯤ ꯅꯟꯗ ꯁꯥꯟꯇꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯂꯥꯛꯑꯣꯁꯦ ꯆꯥꯛꯀꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯁꯤ ꯏꯆꯥꯗ ꯌꯦꯠꯄꯤꯔꯒꯨꯝꯁꯤ ꯉꯥꯏꯍꯥꯛꯅꯦ ꯃꯣꯟꯗ꯭ꯔꯪ ꯇꯧꯖꯈꯤꯁꯅꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯑꯣꯡꯗꯨꯗ ꯁꯥꯟꯇꯤꯁꯨ ꯉꯛꯅ ꯍꯩꯃ ꯃꯇꯥ ꯑꯃꯒꯤ ꯃꯄꯥꯅꯤꯅ ꯁꯤꯗꯤ ꯃꯥꯅꯤ ꯃꯥꯅꯤ ꯅꯪꯁꯨꯅꯦ ꯃꯇꯥ ꯑꯃꯒꯤ ꯃꯃꯥ ꯑꯣꯏꯔꯣ ꯆꯤꯡꯁꯥꯡ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯋꯥꯈꯜꯗ
matomta wahang kaya hangzari. Nungsiba. Nungsiba haibasi karino. Karini haina masak maung takani. Yamna laikre. Masing tingamdana. Praman kaya galoinana. Ima ipa ichilinaw. Marup mapang. Sagay natin nungsibagum. Ay na mabu nungsiribra. Karigumba oiramlabadi. Makoyga thengnaba loinaba matamda. Karigi. Aigi tonganba inaw nawba iriladu phauraktribra. Aduga ngasi khak maga thengnaraga. Punsida amukta phaukhidriba ihul lama phaurakliba karigi. Sina karamba makhalgi nungsibani haina takadori. Pakhang amana leisabi amabu nungsiba oirabasu aina mangwanda apamba haibadudi phokti. Nungsiba haibado khattani pokliba. Minadi haina badaine. Apamba poklabadi nungsibasu poklakani haina. Adubu aidi mabu ubada apamba haibadudi pokhidi. Masina mayamdagi top topa nungsibagi magun amani haigadoribra. Wakala sum khalambadagi jingsang makokta makutna thajinduna machinda solei. Karino aina khali mayamsibo amukta asumna khanba yaudri khangesu khalude. Aduga ngasina karigi khaliba ngauruga chatroba kaino khangdreda. Sumtawna murum solingai magi mobile ring adu lai. Kananu yenglubada Helena haina tharambadu ubada amukka hena bit halle. Tanna call adu paikhatli. Hello, bye. Helena adu jingsangna bye haina korakpaduda I khangka kai. Adubu sauruba yaba nati. Mana khak pamjabani ngaujabani. Nupi mana ingit fana pirabasu nupa mana di leithokduna chenbana karisu pai leiramdi. Adubu masu mana ngamnaba nupa phagani haibagi kok amada leizaribini. Helena tapna leigadu konthaduna haire. Hello, jingsang nang hayengse duty leibro ayukta? Hoi, leiye, kaidorage? Aikhoi pabungna imung pulaga chak amta chasena hairiba. Madudi aidi sangarui. Ai yaudраbasu mayamga dum charo. Helena bit hana. Nang sangaroi haiba. As kamai tongni adudi? Nang haidobu loirabo thamage. Ngaiko hayengdo nimidangdo oina charasina hairage pabungda nang su yawnaba. Jingsang makata na wari sanaba tanbana phat samjilei. Hoi. Masi haiduna call adu phat kakthali aduga machindasu sauna soli. Pura chayetnaba nupini ko. Kai thu ena tawsari no khangdine. Sungchat ek chalo. Wakhal ga se loi kairi se. Mahapapi gi nupi haisini. Jingsang asumna sauna solambadagi kainoma khangning ningsinglaktuna mobile adu puthoktana kanadano call tawduna wari sanari. Nupa adu noklaga. Oh, nang se angang da tarabra. Jingsang sunoklaga. Hoi, tare. Ado aidi nangwanda sinarisini ko khara cheksina yengsilo. Hoine fani oza nanaina ne soidana batawjage. Faredo aikhoi pundabasu kuire nongo punsidana. Hoine phone da khara pau phongna bisinadi ipen pendine. Fare adudi asangma matam ama khanaraga pullasiko. Hoi adudi thameko ayan thame. Jingsang su nokdana. Thamo. Somdana Helena adu usitaba minok ama noklaga machinda soli. Nang aingondagi kayam kuina na thaiduna chenba ngamra yengi. Ai su Helena ni dana. Matam ado break ki matamni Angelina. Kaino aidi sarsuyen sanado ngaure haba. Jengleisu yareba nang sidi Pinky na mu. Natantaro aikoi su ngauri bani kaino. Surbala sumu yoksilei. Yare nangidi amalayradudi. Wahai aduda Anjali su khangningna. Ha, kanano haise? Pinky na. Leite kaidino nganu na fagi tawrini. Masi haiduna Pinky mamituna Surbala da faini yengi. Jenglei na mu. Noise aikoi da walot pamalida. Surbala. Loteda aina sum Pinky sahangena phagi tawbani. Tanja aduda yohenba changlaktuna hairei. Hai, fajabi meyam, canteen dagi kanum saurusidana.
ꯆꯤꯡꯂꯩꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ ꯌꯥꯔꯅꯤꯗ ꯌꯨꯍꯦꯟ꯫ ꯃꯥꯜꯀꯣꯝꯅ ꯑꯃꯨꯛ ꯅꯊꯟꯇ ꯂꯩꯍꯧꯕ ꯅꯨꯡꯉꯥꯏꯔꯣꯏꯅꯦ, ꯑꯇꯩꯁꯤꯗꯤ ꯂꯣꯏꯅ ꯆꯥꯕ ꯆꯠꯀꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯌꯨꯍꯦꯟꯕꯅ ꯍꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯍꯦꯛ ꯂꯩꯍꯧꯔꯣꯗꯅ꯫ ꯍꯟꯗꯛꯇꯤ ꯑꯟꯖꯂꯤꯅ ꯆꯦꯡꯂꯩꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯛꯑꯣꯁꯦ, ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯕ꯫ ꯄꯤꯡꯀꯤ ꯍꯩꯃꯥ, ꯂꯥꯏꯃ ꯅꯪꯁꯨ ꯐꯖꯅꯗꯤ ꯂꯥꯎꯏꯍꯦ꯫ ꯅꯪꯗꯤ ꯂꯥꯎꯗ꯭ꯔꯣ ꯍꯥꯏꯁꯦ? ꯄꯤꯡꯀꯤꯒ ꯑꯟꯖꯂꯤꯒꯤ ꯃꯔꯩꯗꯨꯗ ꯆꯦꯡꯂꯩꯅ ꯑꯃꯨꯛ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯌꯥꯔꯦꯁꯦ, ꯂꯥꯛꯑꯣ꯫ ꯃꯔꯨꯞ ꯃꯌꯥꯝ ꯑꯗꯨ ꯑꯁꯨꯝ ꯇꯧꯅ ꯄꯨꯂꯞ ꯀꯦꯟꯇꯤꯟ ꯇꯝꯅ ꯂꯥꯛꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯌꯥꯝ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯦꯟꯇꯤꯟꯗ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯕ ꯂꯣꯏꯔꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯊꯣꯛꯂꯛꯄꯗ ꯃꯃꯥꯡ ꯊꯪꯅ ꯆꯠꯂꯤꯕ ꯆꯦꯡꯂꯩꯗꯣ ꯅꯨꯄꯥ ꯑꯃꯒ ꯈꯪꯊꯦꯡ ꯊꯦꯡꯖꯤꯟꯅꯗꯨꯅ ꯃꯈꯥꯗ ꯇꯨꯁꯤꯜꯂꯤ꯫ ꯆꯦꯡꯂꯩ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅ ꯀꯔꯤꯅꯣ ꯍꯥꯟꯅ ꯌꯦꯡꯗꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯃꯤ ꯆꯠꯂꯤꯁꯦ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯍꯥ? ꯂꯩꯇꯦꯡꯒꯤ ꯄꯥꯟꯕ ꯑꯣꯏꯔꯒꯅ ꯀꯣꯊꯣꯛꯄꯤꯔꯒꯦ꯫ ꯃꯌꯥꯝ ꯑꯗꯨꯗꯤ ꯄꯥꯈꯠꯅ ꯆꯦꯡꯂꯩꯗ ꯑꯃꯨꯛ ꯌꯦꯡ, ꯅꯨꯄꯥ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯇꯞꯅ ꯁꯣꯔꯤ, ꯎꯍꯧꯗꯕꯅꯤ, ꯀꯌꯥꯝ ꯁꯣꯛꯀꯦ? ꯆꯦꯡꯂꯩꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯈ꯭ꯔꯕ ꯃꯥꯟꯕꯗꯨꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯆꯦꯡꯂꯩꯗꯨ ꯑꯗꯨꯒ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ꯫ ꯁꯣꯔꯤ ꯁꯥꯔ꯫ ꯁꯨꯍꯦꯟꯁꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯥꯔꯦ ꯌꯥꯔꯦ, ꯑꯩꯁꯨ ꯁꯣꯏꯔꯤꯕꯅꯤ꯫ ꯌꯨꯍꯦꯟꯕꯅ ꯑꯃꯨꯛ ꯁꯥꯔ, ꯑꯆꯥꯄꯣꯠ ꯆꯥꯕ ꯂꯥꯛꯑꯝꯃꯤꯔꯣ? ꯍꯣꯏ, ꯑꯌꯤꯡꯕ ꯑꯃ ꯊꯛꯀꯦꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯆꯦꯡꯂꯩꯅ ꯑꯃꯨꯛ ꯁꯥꯔ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯣ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯆꯦꯡꯂꯩ ꯍꯣꯏꯁꯨ ꯍꯧꯅꯗꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯨꯍꯦꯟꯁꯅꯥꯗꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯠꯈ꯭ꯔꯤꯕ ꯆꯦꯡꯂꯩꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀ꯭ꯂꯥꯁꯇ ꯆꯪꯂꯛꯂꯒ ꯃꯁꯥ ꯃꯁꯥꯒꯤ ꯐꯝꯐꯝꯗ ꯐꯝꯂꯤ꯫ ꯋꯥꯔꯤꯁꯨ ꯃꯈꯥ ꯆꯠꯊꯗꯨꯅ ꯑꯗꯨꯝ ꯁꯥꯔꯤ꯫ ꯑꯟꯖꯂꯤꯅ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯒ ꯑꯣꯏꯔꯝꯃꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ, ꯃꯤꯆꯤꯒ ꯈꯠꯆꯜꯂꯗꯕꯅꯤ꯫ ꯄꯤꯡꯀꯤꯅ ꯑꯃꯨꯛ ꯑꯩꯒ ꯑꯣꯏꯔꯗꯤꯅꯦ ꯂꯦꯛꯊꯁꯟꯅꯔꯅꯤ, ꯑꯗꯒꯤ ꯃꯥꯅꯒ ꯄꯝꯈꯠꯇꯅ ꯇꯧꯔꯅꯤ꯫ ꯁꯨꯔꯕꯂꯥꯅ ꯑꯃꯨꯛ ꯃꯥꯁꯨ ꯌꯥꯎꯅꯅꯦ ꯑꯩꯗꯤ ꯆꯤꯡꯊꯔꯒ ꯄꯨꯂꯞ ꯇꯨꯁꯤꯟꯃꯤꯟꯅꯅꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯆꯦꯡꯂꯩꯁꯨ ꯌꯥꯔꯦꯕ, ꯇꯥꯅꯤꯡꯗꯦꯕ ꯅꯣꯏꯁꯤꯗꯤ, ꯑꯩꯅ ꯁꯣꯝꯗ ꯏꯀꯥꯏꯔꯤꯀꯥꯟꯁꯤꯗ꯫ ꯄꯤꯡꯀꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯑꯦ, ꯀꯔꯤꯒꯤ ꯏꯀꯥꯏꯕꯅꯣ? ꯑꯗꯨꯗꯕꯨ ꯐꯪꯖꯒꯦꯅ ꯂꯥꯏ ꯅꯤꯡꯖꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯗꯣꯏꯅꯤ꯫ ꯁꯨꯔꯕꯂꯥ ꯍꯣꯏꯅꯦ, ꯑꯗꯨꯅꯦ ꯍꯥꯏꯁꯦ꯫ ꯃꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯑꯟꯖꯂꯤꯗꯨ ꯏꯁꯩꯒ ꯁꯛꯀꯠꯂꯛꯏ꯫ ꯂꯥꯏꯔꯤꯛ ꯄꯥꯕꯁꯨ ꯌꯥꯗꯦ, ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯦꯛꯇ ꯎꯏ, ꯀꯜꯂꯛꯆꯕ ꯅꯨꯡꯁꯤꯅ ꯇꯧꯗꯣꯏꯒꯤ ꯏꯔꯥꯜꯂꯣ꯫ ꯁꯨꯔꯕꯂꯥꯅ ꯑꯃꯨꯛ ꯃꯈꯥꯒ ꯇꯥꯔꯛꯏ꯫ ꯂꯥꯏꯔꯤꯛ ꯄꯥꯕꯁꯨ ꯌꯥꯗꯦ, ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯦꯛꯇ ꯎꯏ꯫ ꯄꯤꯡꯀꯤꯅ ꯑꯃꯨꯛ ꯃꯈꯥ ꯁꯛꯂꯛꯏ꯫ ꯀꯜꯂꯛꯆꯕ ꯅꯨꯡꯁꯤꯅ ꯇꯧꯗꯣ ꯑꯩꯒꯤ ꯏꯔꯥꯜꯂꯣ꯫ ꯍꯟꯗꯛꯇꯤ ꯆꯤꯡꯂꯩꯁꯨ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯅ ꯃꯈꯥ ꯁꯝꯊꯗꯨꯅ ꯁꯛꯂꯛꯏ꯫ ꯆꯥꯛꯂꯦ ꯍꯥꯏꯁꯤꯅꯤ ꯑꯩꯗꯤ ꯄꯨꯡꯆꯥꯛ ꯆꯥꯛꯂꯦ ꯅꯨꯡꯁꯤꯕ꯫ ꯃꯔꯤꯃꯛ ꯑꯃꯨꯛ ꯆꯞ ꯃꯥꯟꯅꯅ ꯁꯛꯃꯤꯟꯅꯔꯛꯏ꯫ ꯆꯥꯛꯂꯦ ꯍꯥꯏꯁꯤꯅꯤ ꯑꯩꯗꯤ ꯄꯨꯡꯆꯥꯛ ꯆꯥꯛꯂꯦ ꯅꯨꯡꯁꯤꯕ꯫ ꯀ꯭ꯂꯥꯁꯇ ꯂꯩꯔꯤꯕ ꯃꯈꯣꯏ ꯈꯔꯗꯨꯗꯤ ꯉꯛꯅ ꯌꯦꯡꯂꯛꯄꯁꯨ ꯌꯥꯎꯔꯤ, ꯈꯨꯕꯥꯛ ꯈꯨꯔꯛꯄꯁꯨ ꯌꯥꯎꯔꯤ꯫ ꯃꯣꯏ ꯃꯔꯤ ꯑꯗꯨ ꯃꯤ ꯂꯩ ꯍꯥꯏꯕ ꯚꯥꯞ ꯑꯣꯏꯔꯨꯗꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯏꯔꯥꯡꯗꯨꯗ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯗꯤ ꯏꯀꯥꯏꯔꯛꯏ꯫ ꯌꯨꯍꯦꯟꯕꯁꯨ ꯅꯣꯛꯇꯨꯅ ꯅꯣꯏ ꯃꯔꯤꯗꯤ ꯏꯁꯩꯒ ꯌꯥꯝ ꯍꯩꯔꯝꯃꯤꯅ꯫ ꯃꯥꯜꯀꯣꯝꯅ ꯑꯃꯨꯛ ꯍꯟꯗꯛꯀꯤ ꯑꯣꯖꯥꯒꯤ ꯅꯨꯃꯤꯠꯇ ꯁꯛꯍꯟ ꯇꯥꯔꯦꯗꯅ꯫ ꯄꯤꯡꯀꯤꯅ ꯌꯥꯔꯦ, ꯈꯥꯏꯔꯅꯨꯀꯣ꯫ ꯑꯟꯖꯂꯤꯅ ꯑꯃꯨꯛ ꯑꯗꯨꯅꯦ ꯍꯥꯏꯁꯦ꯫ ꯌꯨꯍꯦꯟꯕꯅ ꯍꯧꯖꯤꯛꯀꯤꯗꯣ ꯑꯟꯖꯂꯤꯅꯒ ꯍꯥꯟꯅ ꯍꯧꯔꯤꯗꯨꯗꯤ ꯁꯛꯄ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯤ ꯌꯨꯍꯦꯟꯕꯗꯨ꯫ ꯆꯦꯡꯂꯩ ꯌꯥꯔꯦꯍꯦ, ꯏꯁꯩ ꯁꯛꯄꯕꯨ ꯀꯩꯗꯧꯒꯦ? ꯃꯥꯜꯀꯣꯝ ꯀꯩꯁꯨ ꯇꯧꯗꯤꯌꯦ, ꯌꯥꯝ ꯐꯖꯩꯌꯦ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯕꯦꯜꯁꯨ ꯇꯥꯔꯛꯇꯨꯅ ꯃꯍꯩꯔꯣꯏ ꯑꯇꯩꯁꯨ ꯃꯍꯩ ꯃꯍꯩ ꯆꯪꯅꯔꯛꯏ꯫ ꯏꯕꯦꯆꯥ ꯕꯖꯥꯔꯗ ꯆꯠꯂꯨꯕ ꯑꯗꯨ ꯍꯜꯂꯛꯇꯨꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯇꯥꯕ꯭ꯔꯣ ꯊꯣꯏꯕꯤ? ꯅꯪꯕꯨ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ, ꯃꯣꯕꯥꯏꯜꯁꯦ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯂꯥꯛꯑꯣꯅꯦ꯫ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯆꯦꯡꯂꯩꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯔꯥꯎꯅ ꯆꯦꯟꯊꯔꯛꯏ꯫ ꯃꯁꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯕꯣꯛ ꯍꯦꯃꯥꯕꯇꯤꯗꯨ ꯄꯥꯈꯠꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯍꯩꯃꯥ ꯍꯩꯃꯥ, ꯇꯨꯁꯤꯟꯅꯤꯅꯦ ꯏꯁꯨ ꯊꯣꯏꯕꯤ, ꯅꯪꯕꯨ ꯇꯞꯅ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ? ꯆꯦꯡꯂꯩ ꯍꯔꯥꯎꯅ ꯃꯥ, ꯀꯥꯏꯅꯣ ꯃꯣꯕꯥꯏꯜꯕꯣ? ꯁꯦ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨ,
ꯁꯤꯝꯁꯨ ꯍꯥꯞꯂꯕꯅꯤ ꯌꯥꯝ ꯇꯥꯡꯕꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯌꯥꯔꯦ ꯄꯥꯝꯃꯦ ꯃꯃꯥ ꯍꯩ ꯅꯪꯅꯦ ꯀꯥꯇꯨ ꯀꯥꯔꯟꯒꯗꯤ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯐꯣꯟ ꯄꯥꯏꯔꯦ ꯍꯥꯏꯗꯅ ꯍꯣꯏꯕ ꯇꯧꯔꯣꯏꯕ ꯃꯥ ꯃꯕꯣꯛ ꯍꯦꯃꯥꯕꯇꯤꯅ ꯑꯃꯨꯛ ꯃꯔꯝ ꯃꯣꯛꯄꯤꯅꯤꯗ ꯑꯩꯒꯤꯁꯨ ꯊꯣꯏꯕꯤꯗꯤ ꯆꯦꯡꯂꯩꯅ ꯃꯥ ꯕꯣꯛ ꯑꯗꯨꯗꯤ ꯑꯩ ꯏꯃꯥꯟꯅꯕꯤꯗ ꯀꯣꯜ ꯇꯧꯔꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯇꯧꯔꯨꯔꯣ ꯆꯦꯡꯂꯩꯗꯣ ꯍꯔꯥꯎꯅ ꯑꯃꯨꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯗꯥꯏꯔꯤ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯑꯟꯖꯂꯤꯒꯤ ꯅꯝꯕꯔ ꯏꯁꯤꯟꯈꯤꯕꯗꯨ ꯊꯤꯔꯤ ꯁꯣꯝꯗꯁꯨ ꯃꯌꯥꯝ ꯄꯨꯂꯞ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯥꯅꯟ ꯀꯨꯃꯥꯔ ꯅꯪꯕꯨ ꯆꯠꯇ꯭ꯔꯕꯗꯤ ꯐꯖꯔꯣꯏꯅꯦ ꯊꯣꯏꯕ ꯆꯤꯡꯁꯥꯡ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯑꯩ ꯍꯩꯅꯗꯦ ꯍꯥꯏꯕ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝꯕ ꯂꯨꯍꯦꯟꯕꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪꯁꯦ ꯊꯣꯏꯕ ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯃꯥꯜꯂꯤꯗ ꯆꯨꯝꯅ ꯆꯥꯛ ꯆꯔꯥ ꯑꯃꯈꯛꯇꯪ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯔꯛꯄꯁꯤꯗ ꯆꯠꯇ꯭ꯔꯕꯗꯤ ꯐꯖꯔꯣꯏꯅꯦ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯇꯥꯃꯣꯆꯧꯅ ꯈꯪꯗꯕꯩ ꯋꯥꯅꯤ ꯍꯣꯔꯦꯟꯅꯦ ꯍꯦꯡꯉꯣ ꯍꯦꯡꯉꯥꯒ ꯇꯧꯔꯛꯇꯣꯏꯅꯤ ꯃꯗꯨꯒꯤ ꯈꯟꯕꯗ ꯑꯩ ꯆꯠꯅꯤꯡꯕꯒ ꯐꯥꯎꯗꯦ ꯁꯨꯅꯟꯗꯅ ꯑꯃꯨꯛ ꯅꯪꯅ ꯇꯜꯂꯕꯁꯨꯅꯦ ꯑꯩꯈꯣꯏ ꯕꯦꯝꯃꯒ ꯑꯗꯨꯝ ꯂꯩꯌꯣ ꯊꯣꯏꯕ ꯃꯥꯅ ꯀꯩꯁꯨ ꯇꯧꯔꯛꯇꯅꯕ ꯍꯣꯏꯅꯦ ꯀꯝꯆꯥ ꯑꯩꯒ ꯀꯣꯛ ꯂꯩꯔꯒ ꯂꯣꯏꯔꯦ ꯍꯦꯟꯗꯤ ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯑꯩ ꯇꯧꯒꯦꯁꯦ ꯍꯟꯗꯛꯇꯤ ꯀꯥꯅꯟ ꯀꯨꯃꯥꯔ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅꯗꯤ ꯃꯌꯥꯝ ꯃꯃꯥꯛ ꯑꯣꯏꯕ ꯄꯥꯝꯃꯤꯕꯁꯤꯒ ꯅꯪꯅ ꯇꯧꯔꯤꯁꯤꯒ ꯀꯔꯝꯅ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯆꯤꯡꯁꯥꯡ ꯁꯥꯎꯅ ꯀꯔꯤꯅꯣ ꯈꯨꯝꯒꯦ ꯇꯧꯔꯛꯄꯗꯨ ꯃꯣꯕꯥꯏꯜꯒꯤ ꯔꯤꯡ ꯂꯥꯛꯄꯗꯨꯅ ꯃꯔꯛ ꯊꯠꯈ꯭ꯔꯦ ꯁꯨꯅꯟꯗꯁꯨ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯝꯕꯔꯁꯤꯗꯤ ꯁꯦꯞ ꯇꯧꯗꯦꯅꯦ ꯀꯅꯥꯅꯣꯅꯦ ꯁꯤꯕꯣ ꯆꯤꯡꯁꯥꯡꯅ ꯑꯃꯨꯛ ꯀꯩꯅꯣ ꯏꯇꯩꯃꯒꯤ ꯐꯣꯟꯗꯣ ꯇ꯭ꯔꯨ ꯀꯣꯂꯔ ꯍꯥꯞꯇ꯭ꯔꯣ ꯍꯣꯏꯅꯦ ꯑꯩꯗꯤ ꯍꯥꯞꯇꯦꯅꯦ ꯂꯨꯍꯦꯟꯕꯅ ꯑꯃꯨꯛ ꯀꯣꯛ ꯄꯥꯏꯈꯠꯂꯣ ꯀꯩꯗꯧꯔꯒꯦ ꯁꯨꯅꯟꯗꯁꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯆꯦꯡꯂꯩꯅ ꯍꯜꯂꯣ ꯃꯃꯥ ꯑꯟꯖꯂꯤ ꯂꯩꯇ꯭ꯔꯣ ꯑꯩ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯅꯦ ꯂꯩꯌꯦ ꯏꯆꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯃꯥ ꯑꯩꯒꯤ ꯃꯤꯡ ꯆꯦꯡꯂꯩ ꯀꯧꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯟꯖꯂꯤ ꯄꯥꯏꯍꯜꯂꯛꯀꯦꯀꯣ ꯍꯣꯏ ꯃꯃꯥ ꯃꯆꯥꯗ ꯐꯣꯟ ꯑꯗꯨ ꯄꯤꯗꯨꯅ ꯁꯨꯅꯟꯗꯅ ꯍꯥꯏꯔꯛꯏ ꯁꯦꯁꯦ ꯅꯃꯥꯟꯅꯕꯤꯅꯤ ꯆꯦꯡꯂꯩ ꯀꯧꯏꯅ ꯍꯥꯏ ꯃꯇꯩꯃꯅ ꯍꯥꯏꯔꯛꯂꯤꯕ ꯃꯤꯡ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯁꯥꯡ ꯐꯠ ꯌꯦꯡꯂꯛꯏ ꯑꯗꯨꯗꯒꯤ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ ꯑꯟꯖꯂꯤꯁꯨ ꯍꯥ ꯀꯥꯏꯅ ꯄꯤꯔꯛꯑꯣ ꯁꯦꯁꯦ ꯃꯃꯥꯗꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯗꯨꯅ ꯑꯟꯖꯂꯤ ꯍꯜꯂꯣ ꯍꯤꯡꯆꯥꯕꯤ ꯅꯣꯏ ꯃꯥꯒꯤ ꯅꯝꯕꯔꯣꯁꯦ ꯅꯠꯇꯤꯌꯦ ꯑꯩꯒꯤ ꯅꯝꯕꯔꯅꯤ ꯋꯥꯍꯩ ꯑꯗꯨꯗ ꯑꯟꯖꯂꯤꯁꯨ ꯉꯛꯅ ꯀꯩꯅꯣ ꯅꯪ ꯐꯣꯟ ꯂꯩꯔꯕꯣ ꯍꯣꯏ ꯉꯁꯤ ꯂꯩꯔꯛꯑꯦ ꯃꯃꯥꯅ ꯈꯣꯏ ꯃꯥꯗ ꯑꯩꯁꯨ ꯑꯃ ꯂꯩꯍꯜꯂꯒꯦ ꯑꯗꯨꯗꯤ ꯍꯣꯏ ꯑꯗꯣ ꯅꯪꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣ ꯈꯣꯏ ꯏꯃꯨꯡ ꯄꯨꯂꯞ ꯆꯥꯛ ꯆꯥꯕ ꯑꯃ ꯆꯠꯇꯣꯏ ꯇꯧꯔꯤꯌꯦ ꯐꯔꯦ ꯐꯖꯅ ꯆꯠꯂꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯝꯃꯒꯦ ꯍꯣꯏ ꯅꯨꯡꯁꯤꯕꯤ ꯋꯥꯈꯜꯗ ꯆꯤꯡꯁꯥꯡ ꯉꯥꯟꯕꯁꯨ ꯅꯨꯡꯁꯤꯕꯤ ꯀꯥꯏꯅ ꯐꯥꯛ ꯂꯥꯎꯅ ꯊꯥꯖꯤꯜꯂꯛꯀꯅꯤ ꯉꯁꯤ ꯆꯦꯡꯂꯩꯅ ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯕꯥꯏ ꯕꯥꯏ ꯍꯣꯏ ꯊꯝꯃꯣ ꯕꯥꯏ ꯀꯥꯅꯟ ꯀꯨꯃꯥꯔꯅ ꯑꯃꯨꯛ ꯍꯩ ꯆꯠꯅꯕ ꯂꯣꯏꯁꯤꯟꯅꯔꯨꯔꯣ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯆꯠꯄꯗꯣ ꯕꯕꯥꯗꯤ ꯇꯜꯂꯤꯀꯣ ꯃꯄꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯁꯨꯅꯟꯗꯁꯨ ꯈꯨꯝꯂꯤ ꯍꯣꯏ ꯕꯕꯥ ꯃꯅꯥꯎ ꯅꯨꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯨꯔꯣ ꯊꯣꯏꯕ ꯆꯤꯡꯁꯥꯡꯗꯤ ꯋꯥꯈꯜ ꯑꯃꯗ ꯅꯣꯛꯐꯦꯠ ꯍꯣꯏ ꯏꯇꯩꯃ ꯃꯥꯒꯤ ꯀꯝꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯟꯖꯂꯤꯁꯨ ꯂꯛꯅꯔꯛꯏ ꯅꯣꯏ ꯁꯥꯏꯗꯣ ꯈꯪꯎ ꯎꯅꯤꯡꯉꯛꯏꯔꯣ ꯀꯝꯆꯥ ꯋꯥꯍꯩ ꯑꯗꯨꯗ ꯆꯤꯡꯁꯥꯡꯁꯨ ꯁꯥꯎꯅ ꯉꯁꯤꯀꯣ ꯆꯠꯇꯗꯅ ꯇꯣꯛꯀꯅꯤꯀꯣ ꯋꯥ ꯈꯨꯝꯒꯦ ꯍꯦꯛ ꯇꯧꯕꯒ ꯑꯟꯖꯂꯤ ꯃꯄꯥ ꯂꯨꯍꯦꯟꯕꯅ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯌꯥꯔꯦ ꯕꯦꯝꯃ ꯑꯃꯨꯛ ꯈꯟꯅꯔꯛꯀꯦ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗ ꯈꯛꯇ ꯉꯥꯡꯉꯤꯕ ꯆꯤꯡꯁꯥꯡꯁꯨ ꯀꯔꯦꯝꯅꯕ ꯑꯃ ꯌꯥꯎꯅ ꯑꯟꯖꯂꯤꯗ ꯌꯦꯡꯗꯨꯅ ꯅꯣꯛꯁꯤꯜꯂꯤ ꯑꯟꯖꯂꯤꯒ ꯆꯤꯡꯁꯥꯡ ꯉꯥꯟꯕꯒꯁꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯍꯦꯛꯇ ꯈꯟꯅꯕ ꯁꯤꯗꯅꯕ ꯂꯥꯎꯅꯕ ꯑꯗꯨꯝ ꯇꯧꯏ ꯅꯨꯡꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ ꯆꯤꯡꯁꯥꯡꯁꯨ ꯊꯕꯛ ꯇꯧꯖꯔꯦ ꯍꯥꯏꯕꯈꯛꯅꯤ ꯋꯥꯈꯜꯗꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯍꯦꯛ ꯇꯧꯏ ꯑꯗꯨꯃꯛꯅ ꯄꯨꯔꯥ ꯑꯉꯥꯡꯗꯧꯅ ꯇꯧꯔꯣ ꯍꯥꯏꯔꯕꯁꯨ ꯇꯧꯕ ꯅꯠꯇꯦ ꯃꯐꯝ ꯃꯇꯝ ꯇꯥꯟꯖꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯃꯁꯛ ꯃꯑꯣꯡ ꯃꯇꯧꯁꯨ ꯑꯣꯜꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯍꯦꯂꯦꯅꯥ ꯍꯣꯏ ꯇꯝꯅ ꯂꯥꯛꯂꯤ